IRANG ASIDA THAWAI PONTHA PIKHRABA Athouba Athoubi Singge Macha Masu Shing amadi Relief Camp Talaiba Meeoi Sing Climate and Environmental Activist Licypriya Kangujam na AWANGBA THAK course Sing TAMHANDUNA Matik Chaba Meeoi Amamam Oinaba Shemgadouri Hairi Licypriya Kangujam na Press ta Thadorokpa Cherol Mana Hai Khudong Chaba asi Sel Thungi Fibam Ka Hena Fatana Lairiba Imung Manung Singda Fanghangadabani Masigi Saruk Ama Oina Meeoi Singda MBBS BDS BSc Nursing GNM ANM, BPT, B Farm, D Farm, BSc Optometry, BSc MLT, BSc OTT, BSc Anesthesia Technology, BSc Emergency Medicine Technology, B.Tech na chingba course sing tamnaba sit ani Orissa da Bhubaneswar da Laiba High-Tech Medical College and Hospital amasung High-Tech Engineering College da khaktuna thamlei coursing asi tambada sel amata tingloi mahi tambada changadaba admission fee amasung tuition fee Licypriya Foundation na pigani Meeoi Sing da mess fee khaktamak masana thijagadabani relief camp ta leiba Meeoi Singi oinadi Licypriya Foundation na admission amasung tuition fee chada yankai scholarship oina piraga Meeoi aduna chada yankai puthokchagadagat Makpigani Puthokchagadabani Karigumba Meeoi adugi mama mapa laingaki thabak tawba oirabadi Senfam asi foundation asina chada kun khaktamak puthokani hairi Hauzik MBBS amasung BDS ki oinadi admission loikre adubu atai course sing asigidi tha asigi kontra fawbada Licypriya gi email speciallandvoy.istimor@gmail.com natraga Facebook account da contact tawraga form logo yagani hairi Khudong Chaba asi High-Tech Group ki chairman Dr. Tirupati Panigrahina Imphal da haukiba July 16 hairokta tom sana nungsabagi nauna saba yum sangaba yawba lakpada laukthokhlambani Khudong Chaba asi IRANG na sokhalaba Manipuri Meeoi Singgidamak akhanana pibani lamdam asidagi lairaba kokhanabagi amatangairaba pambaidi education oigani haiba wakhalon asida angama mateng pangbani hainasu cherol asina makha tari